ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯏꯌꯥꯝꯕ ꯔꯣꯁꯟ ꯀꯦꯖꯤ 10 ꯋꯦꯠ ꯂꯣꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯏꯌꯥꯝꯕ ꯑꯖꯣꯏꯁꯤꯅꯀꯣ ꯀꯦꯖꯤ 13 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯈ꯭ꯔꯦꯕ ꯑꯩꯅ ꯁꯦꯝꯕ ꯃꯤꯜ ꯄ꯭ꯂꯥꯟꯁꯦ ꯐꯣꯂꯣ ꯇꯧꯔꯒ ꯃꯣꯏꯕꯥꯅꯤꯁꯦꯀꯣ ꯑꯩꯅ ꯀꯃꯥꯏꯅ ꯒꯥꯏꯗ ꯇꯧꯔꯒ ꯀꯦꯖꯤ 10 ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯁꯦ ꯍꯥꯏꯖꯔꯛꯀꯦꯕ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯈꯨꯝꯖꯝ ꯁ꯭ꯇꯥꯔꯁꯟ ꯀꯧꯋꯦ ꯑꯩ ꯀꯦꯖꯤ 10 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯈ꯭ꯔꯦ ꯃꯁꯜ ꯕꯤꯜ ꯇꯧꯔꯦ ꯑꯦꯞꯁ ꯐꯥꯎꯕ ꯚꯤꯖꯤꯕꯜ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛ ꯑꯩꯈꯛ ꯅꯠꯇꯅ ꯍꯧꯈꯤꯕ ꯊꯥ 2-3ꯁꯤꯗ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ 25 ꯍꯦꯟꯅ ꯑꯩꯅꯀꯣ ꯒꯥꯏꯗ ꯇꯧꯔꯒ ꯃꯤꯜ ꯄ꯭ꯂꯥꯟ ꯁꯦꯝꯕꯤꯔꯒ ꯔꯤꯖꯜ ꯎꯍꯟꯈ꯭ꯔꯦ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯍꯟꯈ꯭ꯔꯦꯕꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯅꯤꯁꯦꯀꯣ ꯀꯦꯖꯤ 10 ꯀꯃꯥꯏꯅ ꯋꯦꯠ ꯂꯣꯁ ꯇꯧꯍꯟꯈꯤꯒꯦ ꯍꯥꯏꯕꯗꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯒꯗꯤ ꯐꯖꯅ ꯌꯦꯡꯉꯤꯕ ꯅꯪꯁꯨꯀꯣ ꯋꯦꯠ ꯂꯣꯁ ꯀꯦꯖꯤ 10ꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯐꯖꯅ ꯈꯪꯉꯛꯑꯒꯅꯤ ꯑꯗꯣ ꯌꯥꯔꯦ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯈ꯭ꯋꯥꯏ ꯍꯥꯟꯕꯗꯀꯣ ꯑꯩꯅ ꯃꯣꯏꯗ ꯁꯤꯒꯤ ꯐꯨꯗ ꯋꯦꯒꯤꯡ ꯁ꯭ꯀꯦꯜꯁꯦ ꯁꯤꯃ ꯂꯩꯁꯟꯕꯤꯔꯣꯅ ꯍꯥꯏꯔꯦꯀꯣ ꯁꯤꯒꯤ ꯐꯨꯗ ꯋꯦꯒꯤꯡ ꯁ꯭ꯀꯦꯜꯁꯦ ꯁꯤꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯒꯤ 14 ꯗꯦ ꯆꯦꯂꯦꯟꯖꯁꯦ ꯖꯣꯏꯟ ꯇꯧꯕ ꯌꯥꯗꯦꯀꯣ ꯌꯥꯝ ꯊꯤꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯦ ꯑꯁꯤꯒꯤꯁꯦ ꯑꯗꯨꯒ ꯍꯣꯡꯁꯨ ꯍꯣꯡꯕ ꯄꯣꯠꯅꯤꯀꯣ ꯑꯇꯥꯡꯕ ꯄꯣꯠꯀ ꯅꯠꯇꯦ ꯋꯥꯟ ꯇꯥꯏꯝ ꯏꯟꯚꯦꯁꯃꯦꯟꯅꯦꯕ ꯑꯃꯨꯛꯇꯪ ꯏꯟꯚꯦꯁ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯨꯏꯅꯁꯨ ꯆꯠꯂꯒꯗꯕ ꯄꯣꯠꯅꯦ ꯑꯁꯤꯒꯤꯁꯦ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯈꯩꯁꯦ ꯁꯤꯒꯤ ꯀꯦꯂꯣꯔꯤꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯇ꯭ꯔꯦꯛ ꯇꯧꯈꯠꯂꯛꯄ ꯀꯥꯎꯟ ꯇꯧꯈꯠꯂꯛꯄꯗ ꯑꯁꯤꯒꯤꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯃꯗ ꯍꯥꯏꯔꯦꯕꯀꯣ 200 ꯒ꯭ꯔꯥꯝ ꯆꯥꯛꯁꯦ ꯆꯥꯕꯤꯔꯣꯅ ꯆꯥꯛꯁꯦ ꯆꯥꯛ ꯃꯔꯨ ꯃꯁꯤꯡ ꯊꯤꯔꯒ ꯂꯩꯔꯨ ꯌꯥꯕ ꯅꯠꯇꯦꯕ ꯂꯝꯁꯝ ꯂꯧꯁꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦꯕ 200 ꯒ꯭ꯔꯥꯝ ꯑꯀꯛꯅꯕ ꯆꯥꯗꯣꯏꯁꯦ ꯑꯁꯤꯒꯤ ꯐꯨꯗ ꯋꯦꯒꯤꯡ ꯁ꯭ꯀꯦꯜꯁꯦ ꯑꯁꯤꯗ ꯑꯣꯜꯂꯒ ꯆꯥꯗꯣꯏꯅꯦꯕ ꯑꯣꯠꯁꯄꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛꯁꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯦ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣꯟꯂꯥꯏꯟꯗꯅ ꯈꯔ ꯍꯣꯡꯕꯅꯦ ꯑꯣꯐꯂꯥꯏꯟꯗꯅ ꯈꯔ ꯇꯥꯡꯕꯅꯦ ꯑꯣꯐꯂꯥꯏꯟꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯍꯥꯏꯔꯒꯗꯤꯀꯣ ꯁꯨꯄꯔ ꯃꯥꯔꯀꯦꯠꯀꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯀꯨꯃꯥꯔꯁꯀꯤ ꯅꯥꯀꯟꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯉꯦꯀꯣ ꯑꯗꯣ ꯐꯔꯦ ꯑꯁꯤꯒꯤꯃ ꯂꯩꯁꯟꯖꯔꯣ ꯅꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯒꯦꯔꯥ ꯑꯣꯐꯂꯥꯏꯟꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯇꯀꯣ ꯑꯩꯅ ꯏꯌꯥꯝꯕ ꯑꯅꯤꯁꯤꯗ ꯀꯩ ꯍꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯦꯖ ꯍꯪꯉꯦ ꯃꯣꯏꯒꯤ ꯆꯍꯤ ꯍꯪꯉꯦ ꯍꯥꯏꯠ ꯍꯪꯉꯦ ꯋꯦꯠ ꯍꯪꯉꯦ ꯃꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯂꯦꯚꯦꯜ ꯃꯣꯏꯁꯦ ꯀꯩ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯁꯤꯃ ꯐꯖꯅ ꯈꯪꯗꯣꯛꯄꯤꯔꯦꯀꯣ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯈꯩꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯉꯕ ꯃꯇꯨꯡꯗ ꯃꯣꯏꯕꯥꯅꯤꯒꯤꯅꯦ ꯃꯦꯟꯇꯦꯅꯦꯟꯁ ꯀꯦꯂꯣꯔꯤꯁꯦ ꯑꯩꯅ ꯌꯦꯡꯊꯣꯛꯄꯤꯔꯦꯕꯀꯣ ꯃꯦꯟꯇꯦꯅꯦꯟꯁ ꯀꯦꯂꯣꯔꯤꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗꯅꯦꯀꯣ ꯋꯦꯠ ꯂꯣꯁꯁꯨ ꯇꯧꯔꯣꯏꯗꯕ ꯋꯦꯠ ꯒꯦꯟꯁꯨ ꯇꯧꯔꯣꯏꯗꯕ ꯑꯗꯨꯝ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯆꯥꯔꯒꯗꯤ ꯅꯣꯏꯁꯨ ꯅꯣꯏꯔꯛꯑꯣꯏ ꯑꯗꯨꯒ ꯍꯟꯁꯨ ꯍꯟꯊꯔꯛꯑꯣꯏꯗꯣꯏꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯟꯅ ꯑꯩꯅ ꯌꯦꯡꯊꯣꯛꯄꯤꯔꯦꯕꯀꯣ ꯃꯣꯏꯕꯥꯅꯤꯒꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯄꯥꯝꯃꯤꯅꯤꯗꯅꯀꯣ ꯑꯗꯨꯅ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯄꯥꯝꯃꯤꯅꯤꯅ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯑꯣꯏꯅ ꯂꯩꯕꯤꯔꯦꯕ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯟꯖꯨꯝ ꯇꯧꯔꯤꯕ ꯀꯦꯂꯣꯔꯤꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯕꯔꯟ ꯇꯧꯔꯤꯕ ꯀꯦꯂꯣꯔꯤꯁꯦ ꯁꯤꯅ ꯍꯦꯟꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯝꯁꯦ ꯈꯛꯇꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯊꯝꯕꯤꯔꯦ ꯃꯣꯏꯕꯥꯅꯤꯒꯤ ꯔꯦꯟꯖ ꯑꯃꯗ ꯌꯦꯡꯉꯒꯀꯣ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯍꯧꯖꯤꯛꯀꯤ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠꯁꯦ ꯁꯤꯒꯤ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠꯁꯦ ꯑꯃꯨꯛ ꯌꯧꯅꯕ ꯆꯤꯟꯖꯥꯛꯈꯩꯁꯦ ꯆꯤꯟꯖꯥꯛ ꯆꯥꯛ ꯑꯗꯩꯗꯤ ꯍꯋꯥꯏ ꯑꯗꯩꯗꯤ ꯌꯦꯟ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠꯁꯦ ꯁꯤꯗ ꯂꯩꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠꯁꯦ ꯌꯧꯅꯕ ꯑꯩꯅ ꯀꯩ ꯆꯤꯟꯖꯥꯛꯁꯦ ꯃꯣꯏꯗ ꯑꯩꯅ ꯃꯣꯏꯒꯤ ꯐꯨꯗ ꯄ꯭ꯔꯤꯐꯔꯦꯟꯁ ꯍꯪꯉꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯖꯦꯁ ꯇꯧꯕ ꯈꯔ ꯂꯩ ꯌꯦꯟ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯑꯣꯠꯁ ꯕꯅꯥꯅꯥ ꯂꯐꯣꯏ ꯌꯥꯕꯅꯤꯀꯣ ꯕꯅꯥꯅꯥ ꯂꯐꯣꯏꯁꯦ ꯃꯤꯅ ꯋꯦꯠ ꯒꯦꯟꯒꯤ ꯑꯗꯨ ꯑꯗꯥꯅꯤ ꯋꯦꯠ ꯂꯣꯁꯀꯤ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯥꯜꯂꯦꯀꯣ ꯋꯦꯠ ꯑꯗꯨꯝ ꯌꯥꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯍꯪꯉꯦꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯕ ꯁꯖꯦꯁ ꯇꯧꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨꯀꯣ ꯃꯣꯏꯒꯤ ꯐꯨꯗ ꯄ꯭ꯔꯤꯐꯔꯦꯟꯁ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯃꯨꯛ ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛ ꯅꯣꯏꯅ ꯀꯩ ꯄꯥꯝꯖꯕ ꯂꯩ ꯅꯨꯡꯇꯤꯖꯥꯒꯤ ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯍꯪꯕꯤꯔꯅꯦꯕꯀꯣ ꯁꯤ ꯍꯪꯉ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯔꯒ ꯃꯣꯏꯒꯤ ꯃꯤꯜ ꯄ꯭ꯂꯥꯟꯁꯦ ꯁꯦꯝꯃꯅꯦꯕ ꯃꯤꯜ ꯄ꯭ꯂꯥꯟꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯌꯥꯝ ꯆꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯁꯦꯝꯃꯅꯤꯗꯅꯀꯣ ꯇꯥꯏꯃꯤꯡꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯁꯤꯒꯤ ꯄꯨꯡ 8ꯗ ꯆꯥꯔꯣ ꯄꯨꯡ 8ꯗ ꯆꯥꯔꯣ ꯑꯀꯛꯅꯕ ꯑꯃ ꯂꯩꯇꯦꯕ ꯃꯁꯥ ꯃꯁꯥꯒ ꯆꯥꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯡ 9ꯗ ꯑꯣꯐꯤꯁ ꯆꯠꯂꯦ ꯍꯥꯏꯔꯗꯤ ꯑꯗꯨꯏꯗꯤ 8ꯗ ꯄꯤꯖꯕ ꯁꯤ ꯑꯩ ꯍꯥꯏꯖꯩꯁꯦ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯄꯨꯡ 12ꯗ ꯆꯠꯂꯦ ꯍꯥꯏꯔꯗꯤ 10ꯗ ꯄꯤꯖꯕ ꯑꯗꯨꯒꯨꯝꯕ ꯂꯩꯅꯤꯕ ꯃꯣꯏ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯑꯦꯗꯖꯁ ꯇꯧꯕꯤꯔꯅꯤ ꯍꯣꯏ ꯑꯗꯨꯒ ꯈꯔ ꯁꯦꯝꯗꯣꯛꯄꯗꯤ ꯌꯥꯎꯋꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯖꯤꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯈꯔ ꯄ꯭ꯔꯤ ꯋꯥꯔ ꯃꯤꯜꯁꯦ ꯈꯔ ꯌꯥꯝ ꯋꯥꯠꯂꯤꯉꯩꯗꯒ ꯆꯥꯔꯝꯕ ꯃꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯤ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯈꯔ ꯊꯨꯖꯟ ꯑꯣꯏꯅ ꯆꯥꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯖꯤꯝꯗ ꯁ꯭ꯇꯔꯦꯡ ꯀꯟꯈꯠꯅꯕ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯦꯗꯖꯁ ꯇꯧꯕꯤꯕꯗꯤ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯟꯅꯒꯤ ꯆꯥꯔꯝꯕꯗꯣ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯑꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯃꯤꯜ ꯄ꯭ꯂꯥꯟꯁꯦ ꯆꯥꯛꯅ 200 ꯒ꯭ꯔꯥꯝ ꯆꯥꯔꯣ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯗꯩꯗꯤ ꯑꯣꯠꯁꯅ 50 ꯒ꯭ꯔꯥꯝ ꯆꯥꯔꯣ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯦꯝꯃꯅꯦꯕꯀꯣ ꯁꯦꯝꯃꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯏꯗ ꯃꯤꯜ ꯄ꯭ꯂꯥꯟꯁꯦ ꯄꯤꯕꯤꯔꯅꯦꯕ ꯁꯤꯒꯤ ꯃꯤꯜ ꯄ꯭ꯂꯥꯟꯁꯦ ꯐꯣꯂꯣ ꯇꯧꯔꯀꯥꯟꯗꯅꯦꯕ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒ ꯑꯃꯁꯨ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯑꯩꯈꯣꯏ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠꯁꯦ 2000ꯗꯅꯦ ꯍꯥꯏꯔꯁꯦꯕ ꯀ꯭ꯂꯥꯏꯟ ꯑꯃꯁꯦ ꯁꯤꯒꯤ 2000ꯁꯦ 1800ꯗꯤ ꯑꯩꯅ ꯆꯥꯛ ꯑꯗꯨ ꯆꯥꯎꯅ ꯃꯀꯨꯞ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯀꯩ ꯇꯥꯏꯃꯤꯡꯗ ꯆꯥꯅꯤꯁꯦ ꯂꯣꯏꯅꯃꯛ ꯏꯔꯅꯦꯕꯀꯣ ꯑꯗꯨꯒ 200 ꯀꯦꯂꯣꯔꯤꯁ ꯑꯃꯗꯤꯅꯦꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯌꯨꯝꯒꯤ ꯍꯤꯡꯖꯥꯡꯒꯤ ꯑꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯀꯅꯦꯕꯀꯣ ꯌꯨꯝꯒꯤ ꯍꯤꯡꯖꯥꯡꯗꯤ ꯗꯥꯏꯔꯦꯛ ꯄꯨꯂꯞ ꯀꯛꯊꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯀꯩꯀꯥꯁꯤꯒꯤꯁꯨ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯌꯨꯝꯗ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯃ ꯂꯩꯔꯤꯗꯅ ꯑꯗꯨꯅ ꯑꯩ ꯌꯨꯝꯒꯤ ꯍꯤꯡꯖꯥꯡꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯆꯩꯀꯣ ꯌꯨꯝꯒꯤ ꯍꯤꯡꯖꯥꯡꯁꯤꯁꯨ 200 ꯀꯦꯂꯣꯔꯤꯁꯃꯨꯛ ꯑꯗꯨꯝ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯗꯁꯨ ꯂꯣꯏꯅ ꯄꯤꯔꯤꯁꯦ ꯑꯗꯨꯒ ꯋꯦꯠ ꯂꯣꯁꯁꯨ ꯇꯧꯔꯤꯅꯤꯀꯣ ꯐꯔꯦ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗꯗꯤ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯊꯤꯅ ꯁꯤꯝꯄꯜꯅꯦ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯀꯩꯝꯇ ꯑꯣꯏꯗꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯄ꯭ꯂꯤꯃꯦꯟ ꯁꯤꯃ ꯆꯥꯎ ꯏꯖꯤ ꯁꯣꯔꯠꯀꯠꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯗꯨ ꯊꯛꯎ ꯑꯗꯥ ꯊꯛꯎ ꯍꯥꯏꯗꯤ ꯊꯨꯅ ꯋꯦꯠ ꯂꯣꯁ ꯇꯧꯅꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ
ꯑꯝꯇ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯀꯦꯂꯣꯔꯤꯁ ꯀꯥꯎꯟ ꯇꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯅꯤ ꯑꯗꯨꯒ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯄꯅꯦꯕꯀꯣ ꯁꯄ꯭ꯂꯤꯃꯦꯟ ꯑꯝꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯕ ꯂꯩꯇꯦ ꯍꯤꯗꯥꯛ ꯑꯝꯇ ꯄꯤꯕ ꯂꯩꯇꯦ ꯑꯩ ꯊꯥꯖꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯄ꯭ꯂꯤꯃꯦꯟ ꯆꯥꯒꯦ ꯍꯥꯏꯔꯛꯄꯗꯁꯨ ꯁꯄ꯭ꯂꯤꯃꯦꯟꯗꯨꯒꯤ ꯑꯩꯅꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯄ꯭ꯂꯤꯃꯦꯟꯁꯤ ꯆꯥꯔꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯦꯠ ꯕꯔꯅꯔ ꯁꯄ꯭ꯂꯤꯃꯦꯟ ꯆꯥꯒꯦ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯨꯝꯅꯒꯤ ꯀꯣꯐꯤ ꯑꯃ ꯊꯛꯑꯣ ꯄꯩꯁꯥꯁꯨ ꯁꯦꯞ ꯇꯧꯅꯤ ꯑꯗꯨꯝ ꯀꯥꯟꯅꯕꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯪꯒꯅꯤ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯍꯥꯏꯕꯤꯀꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯁꯄ꯭ꯂꯤꯃꯦꯟ ꯑꯝꯇ ꯂꯩꯇꯦ ꯂꯣꯏꯔꯦ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯌꯥꯝ ꯊꯤꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯄꯣꯠꯅꯦ ꯑꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯁꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯑꯌꯨꯛꯀꯤꯅꯦ ꯄꯨꯡ 4:30 ꯆꯞ ꯆꯥꯅ ꯍꯧꯒꯠꯂꯒꯅꯦ ꯄꯨꯡꯈꯥꯏ ꯑꯃ ꯀꯥꯔꯗꯤꯑꯣ ꯇꯧꯒꯗꯕ ꯑꯗꯨꯒ ꯃꯤꯅꯤꯠ 35ꯅ ꯕꯔꯠ ꯄꯤꯁ ꯇꯧꯒꯗꯕ ꯄꯥꯈꯠꯂꯤꯁꯤꯣ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯑꯗꯨ ꯂꯩꯇꯦ ꯌꯥꯍꯧ ꯊꯦꯡꯕ ꯃꯤꯈꯩꯗꯤ ꯑꯁ ꯁꯤꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯉꯝꯃꯔꯣꯏ ꯀꯥꯏ ꯈꯜꯂꯝꯒꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯎꯕꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕ ꯑꯣꯏꯔꯝꯃꯒꯗꯤ ꯈꯪꯉꯝꯕ ꯌꯥꯎꯔꯝꯃꯅꯤ ꯀꯥꯔꯗꯤꯑꯣ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯒꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯍꯥꯏꯅ ꯑꯩ ꯀꯥꯔꯗꯤꯑꯣ ꯇꯧꯕꯝꯁꯤꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯀꯣ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯗꯁꯨ ꯀꯥꯔꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯕ ꯃꯔꯝꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯕꯁꯦ ꯈꯛ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯍꯦꯜꯗꯤ ꯑꯣꯏꯕꯁꯤꯁꯨ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯍꯦꯜꯊ ꯑꯩꯈꯣꯏꯒꯤ ꯂꯣꯡꯖꯤꯇꯤꯚꯤꯇꯤ ꯂꯣꯏꯅꯃꯛ ꯐꯔꯛꯄꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯁ ꯀꯥꯔꯗꯤꯑꯣꯒꯨꯝꯕꯁꯦ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣꯅꯗꯤ ꯍꯥꯏꯕ ꯑꯗꯨꯃꯛꯄꯨ ꯀꯥꯔꯗꯤꯑꯣꯁꯦ ꯀꯔꯝꯕ ꯀꯥꯔꯗꯤꯑꯣ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯑꯀꯛꯅꯕ ꯑꯃ ꯑꯝꯇ ꯍꯥꯏꯗꯦꯕ ꯃꯔꯝꯗꯤ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯗꯃꯤꯜꯗ ꯆꯦꯟꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯋꯥꯀꯤꯡ ꯆꯠꯂꯦꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯀꯤꯡ ꯆꯠꯇꯕꯤꯗ ꯇ꯭ꯔꯦꯗꯃꯤꯜꯗ ꯄꯥꯝꯃꯝꯕ ꯌꯥꯏ ꯑꯗꯨꯅ ꯑꯀꯛꯅꯕ ꯑꯝꯇ ꯂꯩꯇꯦꯕ ꯑꯩꯒꯤꯁꯤꯅ ꯐꯩ ꯃꯥꯒꯤꯁꯤꯅ ꯐꯩꯌꯦꯅ ꯂꯩꯇꯦ ꯅꯪ ꯅꯁꯥꯅ ꯄꯥꯝꯖꯕ ꯀꯥꯔꯗꯤꯑꯣ ꯑꯦꯅꯤ ꯇꯥꯏꯞ ꯑꯣꯐ ꯀꯥꯔꯗꯤꯑꯣ ꯑꯣꯏꯕ ꯌꯥꯏ ꯋꯥꯀꯤꯡ ꯆꯦꯟꯕ ꯑꯣꯏꯕ ꯌꯥꯏ ꯇ꯭ꯔꯦꯗꯃꯤꯜꯗ ꯆꯦꯟꯕ ꯑꯣꯏꯕ ꯌꯥꯏ ꯂꯝꯖꯦꯟ ꯀꯟꯅ ꯆꯦꯟꯕꯤ ꯁ꯭ꯄ꯭ꯔꯤꯟꯇꯤꯡ ꯑꯣꯏꯅ ꯇꯧꯈꯤꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯊꯧꯔꯤ ꯆꯣꯡꯕ ꯌꯥꯏ ꯑꯃ ꯍꯦꯛꯇ ꯑꯄꯥꯝꯕ ꯂꯩ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯁꯤꯃ ꯇꯧꯗ ꯌꯥꯗꯦꯅ ꯂꯩꯇꯦ ꯍꯣꯏ ꯑꯗꯨꯒ ꯀꯥꯔꯗꯤꯑꯣꯗꯤ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯀꯣ ꯀꯥꯔꯗꯤꯑꯣ ꯍꯥꯞꯄꯁꯤꯅ ꯃꯤꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯛꯀꯅꯤ ꯑꯩꯒꯨꯝꯕ ꯁꯤꯗꯦꯟꯇꯔꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯥꯏꯗꯤ ꯑꯩꯗꯤ ꯂꯦꯞꯇꯣꯞ ꯃꯃꯥꯡꯗ ꯊꯕꯛ ꯁꯨꯕ ꯃꯤꯅꯦꯕ ꯑꯩ ꯑꯣꯏꯔꯒꯗꯤ ꯀꯥꯔꯗꯤꯑꯣꯁꯦ ꯅꯨꯡꯇꯤꯖꯥꯒꯤ ꯇꯧꯕꯤꯕꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯛꯑꯅꯦꯕ ꯈꯔ ꯍꯦꯟꯅ ꯇꯧꯕꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯛ ꯁꯨꯔꯦ ꯍꯥꯏꯁꯤꯅꯦ ꯆꯦꯛ ꯁꯨꯕ ꯃꯇꯝꯗ ꯃꯥꯒꯤꯗꯤ ꯂꯦꯕꯔꯗꯨ ꯈꯔ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯪꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯀꯥꯔꯗꯤꯑꯣꯁꯦ ꯌꯥꯝ ꯍꯦꯟꯅ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯅꯦꯕ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯉꯦꯀꯣ ꯗꯥꯏꯠꯀꯤ ꯃꯇꯥꯡ ꯑꯃ ꯈꯪꯉꯦ ꯑꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯁꯀꯤꯁꯦ ꯀꯥꯔꯗꯤꯑꯣꯁꯤꯃ ꯅꯪꯅ ꯄꯥꯝꯖꯕ ꯈꯔ ꯇꯧꯔꯣ ꯄꯨꯡ ꯑꯃꯔ ꯄꯨꯡꯈꯥꯏ ꯑꯃꯔ ꯅꯣꯡꯃꯗ ꯇꯧꯕꯤꯔꯣ ꯍꯥꯏꯔꯦꯀꯣ ꯂꯣꯏꯔꯦꯕ ꯂꯣꯏꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯇꯦ ꯅꯣꯏꯗ ꯁꯣꯔꯠꯀꯠ ꯑꯃ ꯇꯛ ꯂꯥꯎꯅ ꯄꯤꯁꯜꯂꯛꯀꯗꯕꯗꯣ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯒꯨꯂꯤ ꯍꯤꯗꯥꯛꯀꯨꯝꯕ ꯑꯃꯁꯨ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯖꯩ ꯍꯤꯗꯥꯛꯀꯨꯝꯕꯁꯦ ꯌꯥꯝ ꯁꯣꯔꯠꯀꯠ ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯑꯗꯨꯒꯤꯅꯤꯀꯣ ꯑꯩꯅ ꯍꯟꯖꯤꯟ ꯄꯜꯂꯤꯁꯦ ꯁꯣꯔꯠꯀꯠ ꯂꯩꯇꯕꯅꯦ ꯀꯩꯁꯨ ꯐꯪꯉꯤꯕ ꯚꯦꯂꯨꯗꯨꯒꯅꯦ ꯐꯦꯠ ꯕꯔꯅꯔ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯂꯩꯔꯤ ꯃꯌꯥꯝꯁꯦꯀꯣ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯚꯦꯂꯨꯗꯨꯒ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯄꯩꯁꯥꯁꯤꯒ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯄꯩꯁꯥꯁꯤ ꯁꯤꯅ ꯌꯥꯝ ꯍꯦꯟꯅ ꯍꯦꯟꯕꯅꯦꯕ ꯑꯗꯨꯅ ꯃꯥꯡꯖꯕꯅꯦ ꯀꯩꯝꯇ ꯂꯩꯔꯨꯅꯨ ꯐꯦꯠ ꯕꯔꯅꯔ ꯁꯄ꯭ꯂꯤꯃꯦꯟꯒꯗꯤ ꯁꯨꯡꯂꯩ ꯂꯩꯔꯨꯅꯨꯀꯣ ꯑꯗꯨꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯗꯥꯏꯠꯀ ꯀꯥꯔꯗꯤꯑꯣꯒꯗꯣ ꯄꯨꯟꯕꯤꯔꯣ ꯑꯗꯨ ꯃꯇꯝꯗ ꯅꯪ ꯋꯦꯠꯁꯦ ꯖꯔ ꯂꯥꯎꯅ ꯍꯟꯊꯔꯛꯀꯅꯦꯕ ꯖꯔ ꯂꯥꯎꯅ ꯍꯟꯊꯔꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯕꯀꯣ ꯀꯦꯖꯤ 10ꯁꯦ ꯍꯧꯖꯤꯛ ꯍꯟꯊꯔꯅꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯄ꯭ꯔꯣꯁꯦꯁꯇꯨꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯒꯗꯤ ꯑꯗꯣ ꯀꯦꯖꯤ 10ꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯗꯣꯏꯅꯣ ꯋꯦꯠ ꯂꯣꯁꯁꯦ ꯁꯤꯅꯦꯕ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯖꯔꯛꯇꯣꯏꯁꯦ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅꯅꯦꯀꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝ ꯂꯩꯈ꯭ꯔꯕꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯏꯌꯥꯝꯕ ꯔꯣꯁꯟꯒꯥꯏꯁꯦꯀꯣ ꯃꯥ ꯁꯔꯚꯤꯁꯇꯁꯨ ꯂꯩꯕꯅꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯔꯝꯃꯅꯤꯁꯦ ꯑꯩ ꯍꯥꯟꯅꯗꯩꯁꯨ ꯊꯥꯖꯩꯌꯦꯕꯀꯣ ꯑꯩꯅ 14 ꯗꯦꯖꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ 14 ꯗꯦꯖꯁꯤꯗ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯁꯦ ꯅꯣꯏꯅ ꯆꯥꯔꯤꯗꯣ ꯀꯩꯅꯣ ꯂꯣꯏꯅ ꯌꯦꯡꯁꯤꯟꯗꯣꯏꯅꯦꯕ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯗ ꯃꯣꯅꯤꯇꯔ ꯇꯧꯕꯩ ꯇꯥꯏꯞꯇ ꯌꯦꯡꯁꯤꯟꯕꯩ ꯇꯥꯏꯞꯇ ꯀꯩ ꯆꯥꯔꯤ ꯏꯅꯔꯖꯤ ꯗꯥꯎꯟ ꯆꯠꯄ꯭ꯔꯥ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯑꯗꯥ ꯇꯧꯕ꯭ꯔꯥ ꯂꯣꯏꯅ ꯌꯦꯡꯁꯤꯟꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅꯅꯦꯕ ꯊꯥꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯐꯖꯅꯅꯦꯕ ꯐꯣꯂꯣ ꯇꯧꯔꯤꯁꯦ ꯆꯤꯠ ꯀꯝꯇ ꯇꯧꯗꯕꯤꯗ ꯃꯣꯏꯒꯨꯝꯕꯁꯤꯅ ꯈꯔ ꯍꯦꯟꯅ ꯊꯨꯅ ꯋꯦꯠ ꯂꯣꯁ ꯇꯧꯒꯅꯦꯕ ꯑꯗꯒꯤꯗꯤ ꯏꯌꯥꯝꯕ ꯑꯖꯣꯏ ꯀꯦꯖꯤ 23ꯅ ꯇꯥꯈꯤꯕꯁꯦ ꯃꯥꯁꯨꯅꯦꯕ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯅ ꯊꯥꯔꯛꯑꯣ ꯍꯥꯏꯕꯁꯦ ꯊꯥꯔꯛꯑꯅꯦꯕ ꯆꯤꯠ ꯀꯩꯀꯥꯒꯁꯦ ꯇꯧꯗꯕꯤꯗ ꯐꯖꯅ ꯃꯥꯒꯤ ꯁꯦꯝꯐꯝ ꯊꯣꯛꯄꯗꯣ ꯁꯦꯝꯃꯒ ꯊꯥꯔꯛꯑꯅꯦꯕ ꯑꯗꯨꯅ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦꯀꯣ ꯑꯩ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯇꯣꯞꯄ ꯀ꯭ꯂꯥꯏꯟ ꯃꯤ ꯈꯔ ꯍꯦꯟꯅ ꯇꯞꯅ ꯇꯥꯕꯁꯨ ꯌꯥꯎꯋꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯏꯆꯦ ꯑꯃ ꯌꯥꯎꯋꯦ ꯃꯥ ꯀꯦꯖꯤ 1.5 ꯇꯥꯔꯦ ꯑꯗꯣ ꯃꯥ ꯇꯥꯕꯁꯦꯀꯣ ꯊꯤ ꯀꯥꯟꯅ ꯇꯥꯕꯤꯅꯦꯕ ꯑꯩꯅ ꯊꯥꯔꯛꯑꯣ ꯍꯥꯏꯔꯦꯕꯀꯣ ꯐꯣꯇꯣꯒꯁꯨ ꯑꯗꯨꯝ ꯊꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯩꯅ ꯆꯥꯎ ꯍꯥꯏꯕ ꯄꯣꯠꯁꯦ ꯆꯥꯗꯕꯤꯗ ꯌꯦꯟ ꯃꯐꯩꯒ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯌꯦꯟ ꯆꯤꯛꯀꯟ ꯕ꯭ꯔꯦꯁꯁꯦ ꯌꯥꯏꯔꯒ ꯆꯥꯎꯒ ꯍꯥꯏꯕꯁꯦꯀꯣ ꯑꯇꯥꯎꯕꯅꯦ ꯃꯥ ꯃꯐꯩꯒ ꯍꯥꯞꯆꯤꯜꯂꯒ ꯇꯧꯔꯛꯇꯣꯏꯁꯦ ꯃꯥꯒꯗꯤ ꯇꯞꯅ ꯇꯥꯒꯅꯦꯕ ꯑꯩ ꯏꯌꯥꯝꯕ ꯑꯃꯗꯨꯒ ꯏꯌꯥꯝꯕ ꯑꯖꯣꯏ ꯑꯣꯏꯔꯣ ꯏꯌꯥꯝꯕ ꯔꯣꯁꯟ ꯑꯣꯏꯔꯣ ꯃꯣꯏꯒ ꯀꯝꯄꯦꯌꯔ ꯇꯧꯕ ꯌꯥꯔꯣꯏꯕ ꯃꯔꯝꯗꯤ ꯈꯔ ꯍꯦꯟꯅ ꯆꯤꯠ ꯇꯧꯕ ꯃꯤꯅꯗꯤ ꯈꯔ ꯍꯦꯟꯅ ꯇꯞꯅ ꯇꯥꯕꯁꯦ ꯁꯤꯗꯤ ꯀꯃꯟ ꯁꯦꯟꯁꯅꯤꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯀꯦꯖꯤ 10ꯃꯨꯛ ꯇꯥꯕꯁꯦ ꯊꯥ 2ꯗꯩꯅ 4ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯇꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣꯀꯣ ꯌꯥꯝ ꯊꯨꯅ ꯇꯥꯕꯁꯨ ꯄꯥꯝꯕꯅꯣ ꯌꯥꯝ ꯊꯨꯅ ꯇꯥꯕ ꯍꯥꯏꯕꯁꯦ ꯅꯪ ꯀꯦꯖꯤ 100ꯒ ꯃꯊꯛꯇ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯊꯨꯅ ꯇꯥꯕ ꯌꯥꯒꯅꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯏꯌꯥꯝꯕ ꯑꯖꯣꯏꯗꯣ ꯀꯦꯖꯤ 100ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯂꯩꯕꯅꯤꯅ ꯈꯔ ꯍꯦꯟꯅ ꯊꯨꯅ ꯇꯥꯔꯤꯅꯦꯕ ꯑꯗꯩꯗꯤ ꯏꯌꯥꯝꯕ ꯔꯣꯁꯟꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ 97 ꯑꯗꯨꯋꯥꯏꯃꯨꯛꯇ ꯂꯥꯛꯏꯅꯦꯕ ꯃꯣꯏꯗꯧꯅꯅꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯐꯣꯂꯣ ꯇꯧꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯐꯣꯂꯣ ꯇꯧꯕ ꯏꯌꯥꯝꯕ ꯂꯩꯌꯦꯕꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤ ꯑꯩꯒꯤ ꯐꯥꯔꯁ ꯕꯦꯁꯀꯤꯗ ꯌꯥꯎꯕꯁꯦ ꯏꯌꯥꯝꯕ ꯁꯨꯁꯤꯜ ꯏꯌꯥꯝꯕ ꯄ꯭ꯔꯦꯝꯖꯤꯠ ꯃꯣꯏ ꯐꯖꯅ ꯐꯣꯂꯣ ꯇꯧꯋꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏꯗꯤ ꯈꯔ ꯍꯦꯟꯅ ꯇꯞꯅ ꯇꯥꯏꯌꯦꯕ ꯑꯩꯅ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯋꯦꯠꯇꯨꯕꯨ ꯀꯌꯥꯅꯣ ꯃꯣꯏꯁꯨ ꯀꯦꯖꯤ 5+ ꯇꯥꯈ꯭ꯔꯕꯅꯦ ꯇꯥꯕꯗꯤ ꯀꯦꯖꯤꯁꯦ ꯋꯦꯠ ꯂꯣꯁꯇꯤ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯣ ꯈꯔ ꯍꯦꯟꯅ ꯇꯞꯅ ꯇꯧꯋꯦꯕ ꯃꯣꯏꯒꯤ나 ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯗꯤ 70 kgꯗꯩ ꯍꯧꯔꯛꯄꯅꯦꯕ 70 kgꯗꯩ ꯍꯧꯔꯛꯄ ꯑꯃꯒ ꯀꯦꯖꯤ 100ꯗꯩ ꯍꯧꯔꯛꯄ ꯑꯃꯒ ꯋꯦꯠ ꯂꯣꯁ ꯇꯧꯕꯁꯦ 100ꯗ ꯇꯧꯔꯛꯄꯁꯦ ꯁꯤꯅ ꯈꯔ ꯊꯨꯅ ꯇꯥꯔꯛꯀꯅꯦꯕ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯀꯣ ꯑꯗꯨꯅ ꯃꯤ ꯑꯃꯒꯗꯤ ꯃꯥꯟꯅꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯊꯥ 2ꯗꯒꯤꯅ ꯊꯥ 4 ꯁꯤꯃꯨꯛꯀꯤ ꯔꯦꯟꯖꯇ ꯂꯩꯕꯤꯌꯣ ꯁꯤꯃꯨꯛꯀꯤꯁꯤꯗ ꯋꯦꯠ ꯂꯣꯁ ꯀꯦꯖꯤ 10 ꯃꯨꯛ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯇꯧꯗꯣꯏꯅꯦ ꯅꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯃꯑꯣꯡꯗꯅꯦꯀꯣ ꯍꯥꯏꯗꯤ
nang charam chadatnaba khotpa amta leiroiba calorie deficit to yamna kakthadabnina weight tu tamni tabduni ko aduma punang na sa tumna nangi process yam tina nuai chakaniba dieting tawreje ko yamba joi dunanga hairi ne ngoda minau dieting sigi dieting ko tawji di sidribo to ngamne na hairi ne ba adu ma ki try to ina tari du ba yam tina restrictive oida ba hatare ne yam tina kakthaba tawdabi da dieting to khulapani na ko nang adum nangi diet ja consistent na adum phajana follow to ngamgane ba haidi live simple oibani na aduga even nang na gym ga sanaraga di muscle build to ngamgane ba weight loss to na fat loss age weight loss nante fat loss to na muscle gain to ya ga ne ba nang gym ga phajana sana biraga di body recomposition to ya ga ne ba aduna ni ko weight loss to matam da di ai mota di thuna di su to biga no ai client gi marakta even aina nang sigi challenge join to ro no haibu yawe nupi na di khare hele weight loss thuna tawning bagi mai ji ko adu to de ya de na aina adu gi risk to weight loss thuna to ga di nang bp low ro pa ya nang gi adi energy down pukak jan chalakani nang chaba do pura kakhala abani na adu mayam side effects mayam ama lay ko aduna ai gi side gi jo adu gi risk to low de ai client amata da moina lojage ha ga aina yade to adudi aina di adudi mi plan aina semba ngamoina ha ko aduna weight loss tam dum to biyo aduga tam na to ba habje si ju yone nang thang de kg ani handare ha je ba tha manga de nang gi pusi kg 30 ha je nang gi pusi to pura change ne ba kg 30 handara ko matam da nang figure ka loi ma phajara ne ba nang hana lem ba gi pura change ne ba change chapu pura change ne aduna nang na tha ma da khatang yam tina athu pa mu no ba kitang sangdu aga su yam tina nungai na nang journey do na nungai chapaduna phaiba adu raga de na kg 30 handar raga su ne nang weight to mu dak long hengal oi ba tham da kg thani da kg yam tu na handa ba mi yaw bane ba adu gum do dat te yam tina kak thar ga chab do adu di weight loss to to ro matung da moi go do phang matung da weight gain ong jar long to re ba adu gi potu di pa mu no ba adu na tam no ne to na bu khona bi yo si ne wari bu loi re adu na aina ga sai de ha do nang kg weight loss to ni ha ga di koi first da aina ha do si ma lesson biro si lai da su ya ro ko si ma lai ro fa na hong ju hong mane aina hong pu nga dani ko suggest tawji ai atang ma ko tawji ko si ma lai ro asiki ji ma lesson lo nasagi calorie deficit calorie maintenance so khangdo calorie deficit amada lai biro adu nangi calories kai do adu gido nangi chari bi chinjak mayam do adu dagi loi ma count to biro fajana track to biro adu calorie deficit to adu da fajana lai biro adu tha mu tang follow to biro hapta amada adu result di khangare nang e khar tare ha ji ma di weight loss ki yam nungai bi mina patient lai yoga ha ba ko weight loss ki matang da khang mu khar kal lo na adu khang yang kalman drego hapta ma bo ngai ba ngam dir di adu di bera yam thi kai hapta ma ka clean da chaw ba nang weight loss result udra ba kaino ma soira mani soida bi da di ne compulsory ugani uda bagi maram sure leite sini ko wari bo adune loire hojiki mari jima leire aduga ngai biro ya result je compulsory urani aduga nang meal plan ni ko yam important ori ga de meal plan je semba haite bo haro semning de bo ha de ai gi 14 day challenge join to biro 14 day challenge kamain to gani ha ba dai nga sai da gi di explain to ore ko adune yam he di explain to ringa leitre nang gi personal meal plan am semani aduga ina nang je guard to ga any doubt le ko matam da clear to birani aduga nang chaning baje 14 days ki manung ji da adum aina phajana guide to birani aduga yam nungai ba mana ne 14 days ya si 14 days oina haje ina kai gino habra 14 days se lor mudung nang weight loss to le phido dina te ba adum 14 days sida ina nang da lom piram dune ba ai ngonda khang ba ga je ai nang da knowledge share to piram dune ba for example yamba joy ai ngasi gi moi dum pan gi ko moi ayamba video ni na ma je ko 14 days lor matung da ai go contact pa nga to no gi dre haje aina hana ga to mo do kasu to gi dre ba ado ai nong gi ma ga hang mo tam da weight loss ti ta le me ba adu ga ma hara ma masana fazana discipline le na follow to jare ko adu ga ai yaw dra ga su aina mo da share to ma knowledge aina tak piram do aduna masa mutum da dum to jare ga weight loss to ri ne ba aduna adum sigi skill set ji ju lesson gi da tina kana po ne ko even moi gi imung manung da bo du mating pang ga ya do ra ba ne ba aina kamana weight loss to ga ni ha ba ji man di khangani aduga loisal ko matam da ai mu hajaram ke yamba ni jina uri ba result je yamba ni ji khangate ai client ga ne result uri ba mayam je ahan ba hogala ko matam de ai loge credit je ne loge ahan ba hogala ko matam de ai ni inkhat pi bani na ai won the credit loge ko adubu ayam ba je ko ahan ba hogala pa je foundation je kitane bai bi bi je atopa matam de moina ayam ma ta ne credit je aina phajana illa ga ju moine chatloina chatraga budi upai laite ba aina ne chawana sige pibi wane clear khara doubt lai bedo clear to bi wane moi masana phajana follow to bi bai ne ba aina be yam ro se ti phajana ne follow to je adi yam ba jo je mawada smart ngada ga hai yam ba je mawada yam ti nuai da ba thodo ikai ba thodo um thoki adi dagi amoina je motivation ga lai ga to ro ga keji weight loss to ga ne ba ato pa lai ma yam ji ne moi masa gi hona jamana yam ma ta ne credit je moi na yam ba lom pi ge bai na aha ba hogalo pa matam de ai ni khat pi bane aduga matung dar pa ga de moi masa na lom follow to ja bai ne ba moi na follow to de ai na phajana ahau ba je to laga ahau bane ne il laga ju chawo na ya de pa lai te aduna moi na ne phajana follow to bi ba gi nga ta ne aduna yengi ba nong ju ko ai na ha ka du je point je
ꯅꯪꯅ ꯀꯩꯒꯨꯝꯕꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯒꯦ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯁꯤ ꯆꯪꯉꯒ ꯐꯤꯠ ꯍꯦꯟꯅ ꯑꯣꯏꯈꯠꯅꯕꯅ ꯍꯥꯏꯔꯒꯗꯤ ꯗꯥꯎ ꯌꯦꯡꯒꯦꯗꯤ ꯂꯥꯛꯀꯅꯨ ꯑꯩ ꯗꯥꯎ ꯌꯦꯡꯕꯗꯤ ꯑꯁꯦꯡꯕ ꯂꯥꯛꯀꯅꯨ ꯅꯣꯏ ꯁꯥꯎꯅꯤꯡꯉꯝꯕꯗꯤ ꯌꯥꯏꯀꯣ ꯑꯁ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯂꯥꯛꯀꯅꯨ ꯅꯪ ꯅꯁꯥ ꯅꯇꯣꯝꯇ ꯇꯧꯔꯒꯦ ꯌꯥꯎꯅ ꯈꯜꯂꯒ ꯑꯃ ꯂꯩꯔꯀꯥꯟꯗ ꯂꯥꯛꯑꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯏꯟꯕ ꯃꯇꯝꯗ ꯅꯪ ꯖꯔ ꯂꯥꯎꯅ ꯆꯠꯄ ꯉꯝꯒꯅꯦꯕ ꯅꯠꯇꯕꯤꯗ ꯅꯪꯅ ꯇꯧꯅꯤꯡꯕꯣꯏ ꯇꯧꯅꯤꯡꯗꯕꯣꯏ ꯑꯗꯨꯗꯤ ꯂꯥꯛꯀꯅꯨ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯀ꯭ꯔꯦꯗꯤꯠꯇꯣ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯗꯣ ꯃꯣꯏꯗ ꯑꯣꯏꯅ ꯄꯤꯖꯅꯤꯡꯉꯦ ꯑꯩ ꯑꯍꯦꯟꯕꯗꯤ ꯃꯣꯏꯅ ꯍꯣꯠꯅꯖꯕꯩꯅꯦ ꯑꯩꯅ ꯑꯍꯥꯟꯕꯩ ꯐꯥꯎꯟꯗꯦꯁꯟ ꯈꯛ ꯄꯤꯖꯕꯅꯦ ꯁꯤꯅꯤ ꯋꯥꯔꯤ ꯑꯃ ꯂꯣꯏꯔꯦ ꯑꯗꯨꯅ ꯐꯣꯔꯠ ꯐꯦꯁꯀꯤ ꯍꯧꯖꯤꯛꯀꯣ ꯐꯣꯝ ꯊꯥꯔꯕꯅꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯝ ꯐꯣꯝꯁꯦ ꯃꯦꯟꯁꯤꯟꯕꯤꯔꯛꯑꯣ ꯋꯦꯠ ꯂꯣꯁ ꯇꯧꯔꯁꯦ ꯍꯥꯏꯔꯗꯤ ꯇꯧꯈꯥꯏꯔꯁꯦ ꯑꯩꯅ ꯐꯖꯅ ꯒꯥꯏꯗ ꯇꯧꯈꯥꯏꯔꯒꯦ ꯔꯤꯖꯜ ꯎꯍꯜꯂꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ